Prem Review presenting Infested. Infested haiba movie-sina aikoi ning libasi mahu jamna chelba mirang amana macha mayamna polaktuna mi mayamna hat khibagi wari amani adubu mirang sing asi miui sing asina hat pangam khibra natraga ngamdabra haibasi film asi yangminar khaminar si Infested haiba movie-sina horokpada khoida khonganga leiba mioi kharana chinga madalaktuna kariguma posak kharabu thibalakami madudagi nupa asina maki mamanga leiba nunga mabu haigaluba matam astadi nung asi makhada makhul ama lerami masina maram obna nupa asina mak lakminerba miyosing ase lauduna supna hairami nakhoi yamna thuna aigi nakta lao aikhoina thiriba posadu phangle hairami masig matungda maki marup sing asina maki maraka lakna matung asitadi maki marup sing asina pudun lakliba hu chelba gas asibu makhul sig manungda loine thajalami masig matungda nupa amana hairiba makhul asita yengbo matam astadi mirang ama thoraklami hairiba mirang asina nupa chachiktuna nupa asina mahaki marup singsi lauduna sumna hairami ai bungta kanbiu hairami matam astadi hairiba makhul asig manungdagi masing jamlaba mirang mayamna thoraklami adubu maham asi lakliba miyo sing asina makhoigi sokliba marup asi kanbagi mahutta makhoina pudu lakliba kokta macha sing asina maham asida thorliba mirang sing asibu mathang pharami makhoina kariga sumna fazalibano hairibasu hairiba mirang asi international market da yomna matamda paisa mayamna fangbigi oirami madudagi mu makhoi sing asigi maraktagi makok oriba zol hairiba nupa asina mahanga thanga mo lokthokuna aibu kanbiyu haiduna laudu leriba makhoi marup asidi thanga asina yathatuna maham asida hatokhirami masigi matungda makhoina fariba mirang mayam sing asibudi international market ta atangma mamda jonthokirami asumna sum matam haukhibana numik kharanigi matungi sinamo aikhodu uhalei matam asida aikhoida Jack Kaurba nupa mu uhalei Jack haribu nupa asina mathong marang khangdaba tin kang kyabu mahang leiduna mahaki mayimdu jokton thamboirami amuksu mahangna hairiba tukala sidagi mahu jamna selba mirang asibu lak amaga lising yakhaida leiduna mahaki mayim tamna pudu laklami mahana karigi mirang asi leidun laklibano hairibasu mahaki mayimdadi tongan tongala tin kang kyabu mahang leidun thamlami adubu mirang asi watpa asina maram wabana mahangna mirang asibu leidun lakpoirami amuk sujekna hairiba mirang asibu khungup jawdraba ahanga box amagi manung hapsanduna mahangna sumna khallami ai haujikti party amata yawrkhuge aina party halakla matungda hairiba mirang asibudi yamna fajarba box amagi manung thamlage haina khanduna mahangna mirang asibudi maham asi thamlamduna party yawba sakhirami jekna chakra matung asida hairiba mirang asidi yamna sathiba mirang ama oibana maram oibana box asibu sagaiduna mirang asidi box asigi manungdagi chenkhirami nakal amoromdana jek asi mahaki marup sing asigi lonana bar amada langthoktu lerami adudagi jekna mahaki party si loiraga mahaki memda halakla matungda mahangna box adugi manungda hapchan thamlamba mirang asibu yawbra haina yengba matam astadi mirang asidi box asigi manungda yawromde adudi mahangna mosumna khalami aina box asigi manungda haliba tissue paper asigi manungda mirang asi lotu lerangani haiduna mahanga tissue paper zo haigatuna mirang asibu yengba matam astadi mirang asidi leramde asina maram wabna jekna jamna pakhaladuna hairi box asigi maning asibu yengba matam astadi hairiba mirang asina box asibu segaiduna chin khiboirami asina maram wabna mahangna hairiba mirang asibu mahaki ka asida koiti thirakko matam astadi mirang asi phanglamde madudagi jekna mu mahaki mamanga thamliba khongop asibu yamna tangba khongup box amagi manung hapsanduna mahaki maru mic marang pudu laklami amusu jekna mahaki maru mic sumna hairami aina nangi khongup asi leidun laklebani khongup asig maman lising mangani hairami adubu mahaki maru mic nadi jekna mangonda haijinari basi khangdaba asina maram wabana khongup asi tang lerami matam astadi jek amadi mic manakta yamna fattaba gunda ama laklami amuksu gunda asina yekta sumna hairami jek nangna haujik aikhoi leriba building asida drug laloliba natra box asig manungda drug puloson thamlangani hairami amuksu mahangna sumna hairami nangna khongup asi aduki matik mamana si tangna nangi marupta karigi yolibino hairami adubu mic nadi maki marup yekta sumna hairami yek gunda asina aikhoni dengangli wahi singasi nang amada taranu haiduna makhoi ni maham asi thorgalami masig matungda mic na jektagi leiba khongup asibu tongsenma matam astadi maki makhong asida kariguma til amana chirlami asina maram oibana mic na maki makhong asib lokthokuna
ꯈꯣꯡꯎꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯔꯥꯡ ꯑꯃ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤꯕꯨꯗꯤ ꯃꯥꯏꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯏꯛꯅ ꯈꯣꯡꯎꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯔꯥꯡꯕꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯔꯥꯡ ꯑꯁꯤꯅ ꯀꯣꯛꯂꯝꯕ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯏꯛꯀꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯄꯪꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯥꯏꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒꯥꯏꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯏꯛꯀꯤ ꯍꯨꯏ ꯑꯁꯤꯅ ꯃꯥꯏꯛꯇ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯃꯥꯏꯛꯀꯤ ꯀꯥꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯏꯛ ꯑꯁꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯛꯇ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏꯛ ꯅꯪꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯛꯅꯗꯤ ꯃꯍꯥꯛꯇꯤ ꯁꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯔꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛ ꯑꯃꯗꯤ ꯒꯨꯟꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯥꯏꯛꯀꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯏꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯏꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯧꯈꯠꯄ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯈꯤꯇꯪ ꯁꯤꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯥꯎꯁꯤꯡ ꯑꯁꯤ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯒꯨꯟꯗꯥ ꯑꯁꯤꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯗꯨꯅ ꯃꯥꯏꯛꯅ ꯆꯥꯕꯗꯒꯤ ꯃꯥꯏꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯑꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯒꯨꯟꯗꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅꯤꯅ ꯈꯟꯅꯔꯤꯕꯁꯤ ꯈꯥꯝꯇꯣꯛꯇꯨꯅ ꯃꯥꯏꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨꯗꯤ ꯆꯦꯛ ꯇꯧꯅꯕꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯁꯤꯡꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏꯛꯅ ꯁꯤꯔꯤꯕꯁꯤ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯁꯤꯕ ꯅꯠꯇꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇꯤꯜ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯛ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯖꯦꯛꯅ ꯂꯩꯔꯛꯈꯤꯕ ꯃꯤꯔꯥꯡ ꯑꯁꯤꯅ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯂꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯚꯦꯟꯇꯤꯂꯦꯁꯟ ꯐ꯭ꯔꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯥꯡ ꯃꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯔꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯚꯦꯟꯇꯤꯂꯦꯁꯟꯒꯤ ꯐ꯭ꯔꯦꯝ ꯑꯁꯤꯗꯤ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯔꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯚꯦꯟꯇꯤꯂꯦꯁꯟꯒꯤ ꯐ꯭ꯔꯦꯝ ꯑꯁꯤꯗ ꯀꯣꯝꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯚꯦꯟꯇꯤꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯥꯔꯥꯅ ꯂꯩꯔꯤꯕ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯅ ꯚꯦꯟꯇꯤꯂꯦꯁꯟ ꯀꯚꯔ ꯑꯁꯤꯕు ꯍꯥꯞꯆꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯚꯦꯟꯇꯤꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯂꯩꯃꯥꯏꯗ ꯇꯨꯁꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇꯥꯋꯦꯜ ꯑꯁꯤꯕꯨ ꯆꯤꯡꯊꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯋꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯔꯥꯡ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯔꯥꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯝ ꯑꯁꯤꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯂꯥꯡꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯔꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯖꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯝꯅ ꯍꯥꯏꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯐꯂꯥꯡ ꯑꯁꯤ ꯅꯞꯇꯨ ꯂꯩꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯤꯔꯥꯡꯗꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯣꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯔꯥꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯨ, ꯃꯤꯔꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯣꯝꯗ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯝ ꯃꯤꯔꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯝꯅ ꯑꯃꯨꯛ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯔꯥꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯋꯥꯁ ꯕꯦꯁꯤꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯋꯥꯏꯄꯔ ꯑꯁꯤꯅ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯔꯥꯡ ꯑꯁꯤꯗ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯤ ꯑꯁꯤꯕꯨ ꯆꯤꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯐꯤ ꯑꯁꯤꯒꯤ ꯃꯈꯥꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯕꯥꯔꯨꯝ ꯑꯁꯤꯕꯨ ꯂꯣꯛ ꯇꯧꯁꯤꯜꯂ ꯃꯇꯨꯡꯗ ꯁꯨꯂꯨꯇꯦꯠ ꯂꯣꯏꯅ ꯅꯞꯁꯜꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯝꯅ ꯑꯃꯨꯛ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯦꯛꯅ ꯑꯃꯨꯛ ꯇꯣꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯃꯤꯔꯥꯡ ꯑꯃ ꯈꯤꯇꯪ ꯂꯩꯔꯛꯄꯅꯤ, ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯃꯤꯔꯥꯡꯅꯣ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯇꯣꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯩꯔꯛꯄ ꯃꯤꯔꯥꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯀꯣꯟ ꯁꯥꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯆꯦꯟꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯇꯣꯝꯅ ꯑꯃꯨꯛ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯗꯦ, ꯅꯪꯒꯤ ꯕꯣꯛꯁ ꯑꯗꯨ ꯑꯃꯨꯛꯇ ꯄꯤꯔꯣ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯦꯛꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯁꯤꯟꯅ ꯊꯝꯂꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ
ꯇꯣꯝꯅ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝꯅ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯃꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯁꯣꯂꯨꯇꯦꯟ ꯂꯣꯏꯅ ꯅꯞꯁꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯝ ꯁꯦꯡꯕ ꯅꯨꯄꯤ ꯑꯃꯅ ꯂꯝ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯁꯦꯡꯒꯗꯣꯏꯕ ꯀꯥ ꯑꯁꯤꯗ ꯃꯤꯔꯥꯡ ꯃꯍꯨꯝ ꯂꯣꯏꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄ꯭ꯔꯦ ꯈꯔꯕꯨ ꯀꯥꯞꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤꯗꯤ ꯈꯔꯝꯕꯤꯗꯒꯤꯕꯨ ꯍꯦꯟꯅ ꯆꯥꯎꯏ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯔꯥꯡꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯁ꯭ꯄ꯭ꯔꯦ ꯈꯔꯕꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯄ꯭ꯔꯦꯁꯤꯡ ꯑꯁꯤ ꯀꯥꯞꯄ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯍꯥꯞꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔꯥꯡ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯤꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯏꯁꯤꯡꯒꯤ ꯇꯣꯇꯤ ꯐꯥꯎꯕ ꯁꯣꯂꯨꯇꯦꯟꯅ ꯂꯣꯏꯅ ꯅꯞꯁꯜꯂ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯔꯥꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯀꯤ ꯐꯣꯟ ꯑꯁꯤ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯤꯔꯥꯡ ꯃꯌꯥꯝꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯅꯕꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯜ ꯇꯧꯁꯟꯗꯨꯅ ꯊꯝꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯣꯝ ꯂꯥꯛꯇꯨꯅ ꯖꯦꯛ ꯑꯃꯗꯤ ꯁෑꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯨꯁꯤ, ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯅꯤ ꯍꯥꯏꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯥꯝꯅ ꯍꯨ ꯆꯦꯜꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯃꯤꯔꯥꯡꯕꯨ ꯁꯦꯟꯗꯟꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯁꯨ ꯌꯥꯕꯗꯨꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯤꯔꯥꯡ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯖꯤꯝ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯝ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯏꯁꯩ ꯀꯟꯅ ꯊꯥꯗꯨꯅ ꯖꯤꯝ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯅ ꯀꯧꯔꯤꯕꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯃꯤꯔꯥꯡ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯔꯥꯡ ꯑꯁꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯤꯔꯥꯡ ꯑꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯏꯁꯩ ꯊꯥꯔꯤꯕ ꯁ꯭ꯄꯤꯀꯔ ꯑꯁꯤꯒꯤ ꯐꯂꯥꯡ ꯑꯁꯤ ꯅꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯤꯔꯥꯡ ꯑꯁꯤꯗ ꯃꯈꯣꯡꯅ ꯀꯥꯎꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯂꯥꯡ ꯑꯁꯤ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯏꯔꯤꯕ ꯐꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯔꯥꯡ ꯃꯀꯣꯟ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯀꯥ ꯑꯁꯤ ꯃꯄꯥꯟ ꯑꯁꯤꯗꯅ ꯌꯦꯛ ꯑꯃꯗꯤ ꯁꯥꯝꯅ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯕ ꯑꯁꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯠꯇꯨꯅ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯇꯣꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯍꯥꯡꯇꯣꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛ ꯑꯃꯗꯤ ꯁෑꯝꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯖꯨꯝꯕꯨ ꯑꯁꯤꯅ ꯇꯤꯚꯤ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁෑꯝꯅ ꯌꯨꯝꯕꯨ ꯑꯁꯤꯗ ꯀꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝꯕꯨ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤꯅ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯃꯉꯛ ꯑꯁꯤ ꯇꯞꯅ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯕꯨ ꯑꯁꯤꯒꯤ ꯃꯃꯤꯠ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯅꯨꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁෑꯝꯅ ꯑꯃꯨꯛ ꯍꯅꯨꯕ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯨ ꯆꯦꯜꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯅꯨꯕ ꯑꯁꯤ ꯍꯥꯟꯅ ꯃꯤꯔꯥꯡꯅ ꯆꯤꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯅꯨꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯤꯔꯥꯡ ꯑꯁꯤꯅ ꯆꯤꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝ ꯇꯣꯝꯅ ꯏꯟꯇꯔꯅꯦꯠꯇ ꯃꯤꯔꯥꯡꯒꯤ ꯃꯔꯝꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯤꯔꯥꯡ ꯈꯔꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯆꯥ ꯃꯌꯥꯝꯅ ꯄꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯁꯥꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯦꯛꯅ ꯂꯩꯔꯛꯂꯤꯕ ꯃꯤꯔꯥꯡ ꯑꯗꯨ ꯃꯆꯥ ꯌꯥꯝꯅ ꯊꯨꯅ ꯄꯣꯛꯄ ꯃꯤꯔꯥꯡ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝꯅ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ
ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯍꯨꯏ ꯑꯃꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝ ꯑꯃꯗꯤ ꯁꯥꯔꯥꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁෑꯝꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯏ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯨꯏ ꯑꯁꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯃꯤꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁෑꯝꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯒꯨꯟꯗꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯖꯦꯛ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗ ꯖꯦꯛꯅ ꯑꯃꯨꯛ ꯒꯨꯟꯗꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯒꯨꯟꯗꯥ ꯑꯁꯤꯅ ꯑꯃꯨꯛ ꯖꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯛ ꯅꯪ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯀꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯂꯩꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯖꯦꯛꯀꯤ ꯀꯥ ꯑꯁꯤꯕꯨꯗꯤ ꯒꯨꯟꯗꯥ ꯑꯁꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯒꯨꯟꯗꯥ ꯑꯁꯤꯅ ꯖꯦꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯁꯨꯔꯨ ꯇꯦꯞꯅ ꯅꯞꯁꯟꯗꯨꯅ ꯊꯝꯈꯤꯕ ꯃꯤꯔꯥꯡ ꯌꯥꯎꯔꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯒꯨꯟꯗꯥ ꯑꯁꯤꯅ ꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯒꯨꯟꯗꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯗ꯭ꯔꯒ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯒꯨꯟꯗꯥ ꯑꯁꯤꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯊꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯔꯥꯡ ꯃꯍꯨꯝ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯔꯥꯡ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯕꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯆꯦꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯈꯥ ꯂꯩꯔꯤꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯁꯤ ꯇꯝꯅ ꯆꯦꯟꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯤꯔꯥꯡ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯁꯨꯔꯨꯡ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯔꯥꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯔꯣꯏꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯃꯨꯠꯇꯕꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯣꯏ, ꯑꯗꯨꯕꯨ ꯃꯩ ꯃꯨꯠꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯑꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯟꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯒꯦ, ꯇꯟꯖꯥ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯟꯅ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯥꯔꯀꯤꯡ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯦꯟꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯁ꯭ꯋꯤꯆ ꯑꯁꯤ ꯐꯨꯜ ꯂꯩꯈꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯋꯤꯆ ꯑꯁꯤꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯅ ꯖꯦꯜ ꯑꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁෑꯝꯅ ꯑꯃꯨꯛ ꯅꯪ ꯃꯅꯨꯡꯗ ꯆꯪꯈꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯇꯔ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯥꯔꯀꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯂꯣꯛ ꯇꯧꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯣꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ, ꯅꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩꯈꯨ ꯆꯦꯜꯂꯕ ꯕꯣꯝ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯄꯥꯟꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯀꯤ ꯇꯤꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯨꯗ ꯍꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯇꯣꯝ ꯑꯁꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯦꯛꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝ ꯑꯁꯤꯗꯤ ꯃꯤꯔꯥꯡ ꯃꯍꯨꯝ ꯑꯁꯤꯗ ꯊꯨꯗꯨꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤ ꯆꯤꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯅ ꯇꯣꯝ ꯑꯁꯤꯕꯨ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁꯥꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯃꯊꯛꯇꯒꯤ ꯏ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯝꯅ ꯌꯦꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ
lam singmu nupi ma mirangna chiktuna hatkhiba nupi du oirami madugi simathakta yamna chawba mirang ama nupi asigi manung asidagi tholaklami masina maram oibna makhoi sing se upai letraduna kanna chelaktuna atopa kamna lerami aduna samna mahaki marup sing sta sumna hairami aikhoina hoji building asig matona kakhatuna aikhoibu convenable mateng nirsu hairami masig matungda makhoi sing asina building asig matona kakhanabagi lakko matam astadi mai loina mutu lerami asina maram oibna samna bomla mai chukhatuna langchana matam astadi makhoi mamangda mirang mayam lerami masina maram oibna makhoi sing asina mairam paiduna atopa kam laklami adubu makhoi lakliba ka astadu mirang mayam lerami tanja astadi makhoi na paidu lakliba maira simut khirami asina maram oibna samna khudna ungduna ngan mator samo ungduna maham asina light ngalanduna makhoi na sum lakpa horami madugi samjak jekna petrol jawroba portalambu maham asina mai thaduna pokhailami asina maram oibna mirang mayam sing asi maham asina chen khirami maduri makhoi sing asina mu makhoi marukki kamna lotu lerami aduna jekna mu samda sum hairami aikoi leiriba ka asidagi nangna kari kari kanaba fanglage hairami adubu semnadi karimta fangde hairaklami masina maram oibna makhoi su pilot duna tholako matam astadi maham asina police kyam lerami aduri jek team asina police sing asta sum hairami aikoi sing asu mateng muta pangbiyu hairami adu police amana makhoi sing asina nomain tamduna sum hairami nakhoi gi nasa sing asi mirang asina loina chiklam lagani masina maram oibna aikoi gi naka changchalakanu hairami adubu jek nadi yamna sawduna police asina paribu nomai si munduna police asi maham asina nomai kaptuna hatoklami adubu jek asidi police sing asina fuba asina maram oibna maham asina wanthakirami tanja astadi police sing asina loino khangwa ngalami maham asita mi asina thoklibasi mirang sing asina tholibani madugi samathakta maham asila riba miyo sing asina asiba mirang sing asibu loino khunjanu lerami tanja astadi jek asi gyan taraklami adubu sayam asidi mirang asina chikhiba asina maram oibna mahakti ngahak lerega sigadurubani amuksu sayamna jekta sumna hairami aina khoi mangda leriba thong asi hangtoklaga mirang sing asi maham asiti loina chenthon khrage masig matungda nakhoi sing asi maham asiti chen khro hairami adubu jeknadi samna hairiba si jaramde adure samna mahakti sigadurubani na makhoina thingyan leriba thong asi hangtoklami masina maram oibna maham asi leriba mirang sing asi loina tholaktuna police sing asi attack toba horaklami tanja astri sara amadi jekiti masina gari ama tongkhatuna makhoina kanna thaktoku lakka matam masida makhoina mirang mu taklibra mi bu taklibra amata khanglamde adubu makhoina gari sum thawmu lakka matam astadi makhoigi mamangda yamna chawra mirang ama lerami asina maram oibna jekna jail da sum hairami nang gari asigi light asi amtu muthalu aina mirang asi amtu tanthok hairami asigi matungda jekna mirang asi bu tanthoknabagi gari asti kumthadu lakka matam astadi haiba mirang asidi mabuk thanba asina maram oibna maham asidi chen khirami masig matunga jekna mahaki mamangna leiriba satar asibu hangtoktuna makhoi mamangda nuksa mangan mayamna faujalaklami masig matungda makhoi sing asi maham asidi thokhirami sinasi ulaga movie asiga robarami mayanu movie asibu nungai biraba tarabadi channel asibu sungtho soidana subscribe tawbiramu